National Highway is hoi chatpa yare na hai gi bama odagi isa ithanda chacha bada secure oidabagi prajagi kholaw am music lai situation jida masigi matangda lakcharing se koi gi manipur gi oibiba sem nati National Highway free movement oire chatpada kemta ki ba leitre pakhaningai oidre koi maitai gi fruit na ki ba chacha dabani check nung to busu leitre na so koi hai do ki ba leire adubu marak sida koina chief minister na Chief Minister na koi Manipur da lairiba MLA sing haiba tarik tampak MLA sing se punjal laga lakadoriba April gi tarik mari da jiri da chatkani haibagi National Highway far go jiri chatkani haibagi hojik se yam chauna hoi phongdoro ko mami imsu leire ko paper da su ta da su leire jam se jiri chalo matung da lan nangaba IDP singa pullaga chakle na ma chamina gani aduga awanu nga share tawmina gani haibagi sum leire masi chatpaje without security da di masi thaja dre khoi security yor gadi full security da chatlani haibagi achepa thaja bu leire masi chatpa da karigumba kadai phawbo ngamna chakadori bono makha ta bajing na makha da chalhoraga mahana helicopter da yogidori bagi situation gi khuchat oidori bra mama gi free National Highway chatpa yare haraga masana flight tonga chakkiba makha chattaba adugi phibam da lakadori ba IDP sing bunjalaga chak chamina basina makoi gi thamoi peladra mayum mai chakraba mayum da hanjanbam leitraba IDP sing duga Ongtang unaraga mamang da su chatluba su mami song su ta khare helicopter da chatpagi adu lakadori tarik mari sida di koi Manipur da leiriba tampaki haiba tare MLA sing minister sing je koi tasan ba hore koi National Highway chatna ba sem saba thorang yat pa su hore haibagi su chauna ngasi je mami tare adu lan nanga ba IDP sing ga su chakle na chamina ga dawri swai tampak da leiriba IDP sing sidi IDP na trabra swai da leiriba IDP sing mafam da chatuna leigraba masagi sendal lambi gi chatna graba IDP sing da di ngasi phok kana na chatlaga Uji oribse kamane hingi kamane leiri kamane senda lambi ori haibagi chatlaga hange haibagi di mami tabji udi adubu han boina National Highway jida chatlaga IDP singa chagle nam samina ka dori leiriba MLA singa masi kamane yingbininga chatkador khongchatsi gi matang hai amda Manipur gi Chief Minister Honorable Yunam Khemchan na ko yamna gat leina mana makhada ji bau chakke hairagadi madu Manipur miyam gi aphabane masida Tupullo saida kitang objection lakbe ai adagi sigi kaiba kaimaya saida kitang objection lakbe ai mamang chief minister zo mamang da chali ko helicopter to chali Tamenglong da helicopter taraga mai convoy duna lobo chali even chief minister gi convoy da bus pok tor ki belai re ko ada saigi IDP mayam ga chakchana bhi chatpa khotpa adudi yam pai Soy the channel so other channel so pay. The Wutabu Madugi Masai Chaliba Poto Saksana Bagatangi Chalina Natraga Kari Gamengi is in Nada Miam the Kari Putum Tony no Hypopoto Madudi Muna Miam the Tambibum Changibo Chapa Lambi Chapa Yavaya the Wagi Wapam the Lointo and Tamaganda Jose Kongsang the Ching Jingiva Jiri the Gi Bilamadi Jingiva drivers and 90% may take Antanebo Masi drivers in the Loin Chali Aduma convoy to Chatpani, Magi, regular convoy lay, Ayuktagi, Jibam, they told us home the game Muchangba, and Mina convoy lay, Adumina Chatpani, Chief Minister and Chatori Poche, free handed Chapati, Ma Namdingamoy, Iwakandako, Aduga, Masi Chapayani, Yaroyana, I reaction Karasulakani, Sweden Lakani, Mamdi Masi, Masagi, Mamangi, the Suto Gravani, Aduga, Hosixu, Chief Minister Masama. Unaraba matungda hanjan buffer zone je maintain to gise habse ai ne census loi dribawdi buffer zone je maintain to je har kane census loi gadi buffer zone je kya nga roi ba ko si akoina khangmina bam change ba census ek loi da buffer zone je nga ngoi ba nomoi ka so pana man da gi ne ba communal conflict lai ta so kamna ta so lam do khoi gi ne proof to gi ta di mi do khoi gi ne proof to gadi madu kapna be nomoi maru do madu gi pesa ba mang bai value do lai tre ba hoji kapi ba kholi ba mayam ji di census loi dri ba gi delimitation exercise lai bani na adugi marakta mi missing proof toning ba kun gi jaga proof toning to ine ba hoji gamena jiri chakpi bangam magadi madu aiju akhoi ju support to ba ma changi ko honorable game sana ha pusida khoi support to ba ma changi miyam na CSO mayam na adagi jiri lambi da laiba organization mayam romai gi kari gi kara gi leidana ko adagi laiba organization mayam sina maunda support cam to rei maruina kaimai soi da laiba Cookie village kar lei se siga koi se ge kitang thogala ka thema bi dene tupul bom marta leiba Cookie village sing sina moi gi chief mayam do support to ra ha ba do yeng ta ne ba yamna su mari chon su thambiro da do ga aroi ba da koi gi